MU gi gate bom pokhaigre ngarayo angan bapung marirom tarakpada MU gi awang thangba gate manakta sakhangdaba singna bom ama pokhai halam le haide thodok thokphamda police laktuna thijinbada bom ado local met ni haibaga loinana thodo asida asopan yaukhide haide junta ga kapna bada resistance force ki cadre kunlom sikre haide ngarang makwe region ki chowk township ki tongtha village amadi sansu village ani galona bada junta ki troop singa combined resistance force singa khuthongna bada resistance force ki maikaida cadre kunlom sikre khulai 38 amadi pokhaiba yaba masakya phagatwa ngamkhre haide thodo asi resistance force na ahanba junta da ambush torakhibani loinana makha tabada information leak oibadage junta gi troop singna handuna attack satharakpada nakhalani gi marakta khuthonabagi thodo si thokhibani haide tangkhul lup singge athengba handokre NSN IM tangkhul region gi wung tangkhul region WTR gi thabak thorom singda tangkhul gi civil society organization tangkhul nagalong tangkhul sanaulong tangkhul naga awunga long tangkhul katamnau long tangkhul mayak ngaralong na mateng pang daba haipa wapam ngarang dagi handokre athing basi sahesigi mars kun gani panda kamjong district ki hongbai khunda ambush tawduna thokiba khuthong nabage thodokta tangkhul khulai paiba mari hat khebadagi mars kun thradagi WTR da karigam makhal matagi mateng pang daba haina warep laukhibani haide khunja sing ware haide None district ki manung sanba sampat naga village ki yum sing Kuki militant sing na July ahum da mai thadok piki vadage khunja sing kham theng na ware haina sampat naga village authority na phongdorak lei village authority ki serol amana hai haukiba July ahum da Kuki militant sing na khunna si mai thadok khiduna mapung phana ama ata thuhan khrei khunna du gi mi leina ba yum sing loina mai thadok piki vadage mayum makai leitaba oihalai makhoi gi mayum makai sing mangta khebadu gi mathakta khunja singna yum da lojaba yen nganu sing sa san sing mahai marong sing amasung yum gi sijinna ba polam sing loina ama ata thokibana khunja sing kham thengna awaba mayak na dei thodo adu thokra matung da khunna du gi khunja sing none amasung nungba da sangjafam lauduna leire amasung aruba phibam da hengle makhoi tangai fadaba polam sing mapung phana phangba ngamdre haire Morilena ba authority singna amasung Manipur lenga na khudaki oiba khongthang sing lokhat piduna mang khraba lanthum sing adu yengbiraga mang takhiba sing adu gi yenglaga chana thakna ba matam kharagi leifam chafam phiror hidak lang thakna singba amasung rehabilitation support sing mapung phana pibiu haide amasung lanjenariba khunja singgu mapung phana ngak sen bina ba khongthang sing lokhalu haina taksilakle Security review da Cobra Kangbuna Lusingduna Hena Kankat Pamong da Operation Sing Left na Satagada Haide Manipur gi Home Minister Gobinas Konthauzamna CRPF ki Director General Gyanendra Pratap Singh amasung atai senior officer sing galoinana State asigi oiriba security ki fibam review tawkhibaga loinana security agency singi marakta coordination hena kankat hanna bawafam sing naina khre haide Ukur district militant singnaba singna landarak pada Assam Rifles Parcel ani si khiba thodo adugi matungda pungni phunifan ki manungda July 8 da fang thokhiba mifam adugi matangda X da thagalapa post da Gobidas Konthauzamna hai mahakna CRPF ki Director General Gyanendra Pratap Singhaloinana Special DG Operation Bitul Kumar Special Director General North East Zone Raja Srivastav Inspector General of Police Manipur amasung Nagaland Sector RN Das amasung DIG SK Singha mifam pangthoke mifam adu yamna mahayan bani haina minister na phongdokladuna state asigi hojik oiriba security ki phibam asida miyeng thamlaga sanction ke state asida tungkoina ing tapala hanaba amasung security ki ngak sen bagi phibam phagat hanaba operation ki siam sawa lunana security coordination da hena kan khathana ba state na khongpham set na lebli haike laiba se kanna ba amasung Manipur gi miyam ngak sen na ba hona bada CRPF na kathokpaga loinana lauriba thodang sing adu bu thagat ke mahana hai ekhoi puna magna puna hona minaduna Manipur bu laibada saphaba tangdolaita ba amasung ing tapalamdam ama ohana ba khongpham set na lebli haike nakalamoramda state home minister gi wafam paladuna NDTV na report tawgi matugina Manipur da sathariba operation singda langak na kup
ꯀꯨꯞꯅ ꯌꯦꯡꯂꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯕꯨ ꯉꯥꯛ ꯁꯦꯟꯕꯒ ꯂꯣꯏꯅꯅ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡꯅ ꯆꯠꯊꯕ ꯊꯕꯛꯁꯤꯡ ꯁꯣꯏꯗꯅ ꯂꯥꯛꯁꯤꯟꯒꯅꯤ CRPFꯀꯤ DGꯒ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅꯈꯤ CRPFꯀꯤ ꯖꯪꯒꯜ ꯋꯥꯔꯐꯦꯌꯔ ꯌꯨꯅꯤꯠ ꯀꯣꯕ꯭ꯔꯥ ꯃꯅꯤꯄꯨꯔꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝꯅꯆꯤꯡꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯈꯟꯅꯈꯤ ꯍꯥꯏꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ NDTVꯒꯤ ꯄꯥꯎꯒꯤ ꯂꯤꯈꯨꯟꯒꯤ ꯃꯇꯨꯡꯏꯟꯅꯗꯤ ꯃꯅꯤꯄꯨꯔꯗ ꯇꯣꯉꯥꯟꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯒꯗꯕ ꯀꯥꯎꯟꯇꯔ ꯏꯟꯁꯔꯖꯦꯟꯁꯤ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯀꯣꯕ꯭ꯔꯥ ꯀꯃꯥꯟꯗꯣꯁꯤꯡꯅ ꯃꯥꯡꯖꯤꯜ ꯊꯥꯔꯒ ꯆꯪꯁꯤꯟꯒꯅꯤ ꯃꯈꯣꯏꯅ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯈꯨꯠꯂꯥꯏꯁꯤꯡ ꯂꯧꯈꯠꯄ ꯑꯃꯁꯨꯡ ꯕꯪꯀꯔ ꯊꯨꯒꯥꯏꯕꯒꯤ ꯊꯕꯛꯁꯤꯡꯗ ꯃꯤꯠꯌꯦꯡ ꯊꯝꯂꯒ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯔꯤ ꯅꯥꯒꯥ 3 ꯐꯥꯔꯒ ꯍꯥꯠꯄꯒꯤ NIAꯒꯤ ꯀꯦꯁꯇ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯑꯣꯟꯈ꯭ꯔꯕ ꯃꯤꯇꯩ ꯃꯇꯩ ꯃꯅꯥꯎ ꯂꯩꯂꯣꯟ ꯕꯥꯏꯐꯩ ꯈꯨꯜꯗꯒꯤ ꯐꯥꯔꯦ ꯍꯥꯏꯔꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯥꯡꯉꯕꯣꯛꯇ ꯂꯩꯕ NIAꯒꯤ ꯁ꯭ꯄꯦꯁꯦꯜ ꯀꯣꯔꯠꯇ ꯄꯨꯊꯣꯛꯈ꯭ꯔꯦ ꯖꯨꯂꯥꯏ 12 ꯐꯥꯎꯕ NIAꯅ ꯃꯈꯣꯏꯒꯤ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟ ꯂꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯍꯧꯈꯤꯕ ꯃꯦ 16ꯒꯤ ꯅꯨꯃꯤꯠ ꯌꯨꯡꯂꯛꯄ ꯑꯗꯨꯋꯥꯏꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯒꯝꯅꯣꯝ ꯁꯄꯔꯃꯦꯅꯥ PSꯀꯤ ꯖꯨꯔꯤꯁꯗꯤꯛꯁꯟ ꯃꯅꯨꯡ ꯆꯜꯂꯤꯕ ꯂꯩꯂꯣꯟ ꯕꯥꯏꯐꯩ ꯀꯨꯀꯤ ꯈꯨꯜꯗ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤꯁꯤꯡꯅ ꯍꯥꯟꯅ ꯐꯥꯔꯕ ꯃꯇꯨꯡꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ ꯈꯨꯠꯄꯨ ꯑꯃꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯃꯤꯠ ꯑꯃꯁꯨꯡ ꯃꯈꯨꯠ ꯄꯨꯜꯂꯒ ꯇꯣꯉꯥꯟꯕ ꯃꯥꯏꯀꯩꯗ ꯄꯨꯈꯤꯕ ꯅꯥꯒꯥ ꯃꯤꯆꯝ 19ꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ 12 ꯊꯥꯗꯣꯔꯛꯈ꯭ꯔꯕꯁꯨ ꯃꯇꯝ ꯁꯥꯡꯅ ꯂꯪꯂꯥ ꯂꯪꯖꯤꯜ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯛꯈꯤꯕ ꯄꯥꯁꯇꯔ 2 ꯌꯥꯎꯅ ꯅꯥꯒꯥ ꯃꯤꯆꯝ ꯅꯨꯄꯥ 3ꯀꯤ ꯍꯛꯆꯥꯡ ꯃꯤꯍꯥꯠꯊꯤꯅ ꯍꯥꯠꯇꯣꯛꯂꯝꯕꯗꯒꯤ ꯃꯈꯣꯏꯕꯨ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯈꯨꯜ ꯑꯁꯤꯒꯤ ꯃꯐꯝ ꯑꯃꯗꯒꯤ ꯐꯪꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯇꯥꯡꯗ NIAꯅ ꯂꯧꯈꯠꯄ ꯀꯦꯁꯀꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯛꯄꯗ ꯅꯠꯇꯅ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯂꯥꯏꯅꯤꯡ ꯂꯧꯈ꯭ꯔꯕ ꯃꯤꯇꯩ ꯃꯅꯥꯎ ꯐꯥꯈ꯭ꯔꯦ ꯄꯨꯂꯤꯁꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯞꯂꯣꯗ ꯇꯧꯔꯛꯄ ꯋꯥꯐꯝꯁꯤꯡꯒꯤ ꯃꯇꯨꯡꯏꯟꯅ ꯃꯈꯣꯏꯒꯤ ꯂꯩꯖꯕ ꯁꯣꯔꯁꯁꯤꯡꯒꯤ ꯏꯟꯄꯨꯠꯁꯤꯡꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯄꯨꯂꯤꯁꯅ NIA ꯑꯃꯁꯨꯡ CRPFꯀ ꯈꯨꯠꯁꯝꯅꯗꯨꯅ ꯆꯠꯊꯈꯤꯕ ꯑꯈꯟꯅꯕ ꯑꯣꯄꯔꯦꯁꯟꯗ ꯂꯩꯂꯣꯟ ꯕꯥꯏꯐꯩ ꯈꯨꯜꯗꯒꯤ ꯅꯥꯒꯥ ꯃꯤꯆꯝ 3 ꯐꯥꯔꯒ ꯍꯥꯠꯄꯒꯤ ꯊꯧꯗꯣꯛꯇ ꯆꯦꯟꯅꯕꯒꯤ ꯃꯔꯥꯜꯗ ꯃꯇꯩ ꯃꯅꯥꯎ ꯑꯁꯤ ꯐꯥꯕꯅꯤ ꯍꯥꯏꯔꯤ ꯐꯥꯔꯕꯁꯤꯡꯗꯤ ꯄ꯭ꯔꯗꯤꯞ ꯄꯣꯛꯄ ꯇꯣꯝꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯌꯤꯡꯕꯤ ꯀꯧꯏ ꯍꯥꯏꯔꯤ ꯃꯈꯣꯏ ꯑꯅꯤ ꯐꯥꯕꯒ ꯂꯣꯏꯅꯅ ꯃꯊꯧ ꯇꯥꯕ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯑꯃꯁꯨꯡ ꯄꯣꯠꯆꯩꯁꯤꯡ ꯁꯤꯖ ꯇꯧꯕꯅꯆꯤꯡꯕ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝꯗ ꯐꯣꯡꯗꯣꯔꯛꯄ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯐꯪꯈꯤꯕ ꯔꯤꯄꯣꯔꯠꯁꯤꯡꯒꯤ ꯃꯇꯨꯡꯏꯟꯅ ꯃꯈꯣꯏ ꯑꯅꯤ ꯉꯔꯥꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯀꯝꯕꯥꯏꯟ ꯐꯣꯔꯁꯀꯤ ꯇꯤꯝꯅ ꯂꯩꯂꯣꯟ ꯕꯥꯏꯐꯩ ꯈꯨꯜꯗꯒꯤ ꯐꯥꯕꯅꯤ ꯍꯥꯏꯔꯤ ꯐꯥꯔꯕ ꯃꯇꯩ ꯃꯅꯥꯎꯒꯤ ꯃꯅꯨꯡꯗ ꯄ꯭ꯔꯗꯤꯞ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯑꯄꯣꯛꯄꯒꯤ ꯃꯃꯤꯡ ꯋꯥꯊꯝ ꯇꯣꯝꯕꯤ ꯀꯧꯏ ꯁꯦꯛꯃꯥꯏ PSꯀꯤ ꯃꯅꯨꯡ ꯆꯟꯕ ꯁꯦꯟꯖꯝ ꯆꯤꯔꯥꯡ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯂꯩꯔꯝꯕꯅꯤ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯅ ꯁꯦꯟꯖꯝ ꯆꯤꯔꯥꯡ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯕꯕꯤꯇꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯌꯨꯝꯕꯥꯟꯃꯤꯟꯅꯔꯕ ꯃꯇꯨꯡ ꯄ꯭ꯔꯗꯤꯞ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯔꯣꯕꯦꯟ ꯀꯧꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯔꯥꯡ ꯐꯥꯔꯕ ꯄ꯭ꯔꯗꯤꯞꯅ ꯆꯍꯤ 4 ꯁꯨꯔꯛꯄꯗ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯑꯃꯁꯨꯡ ꯑꯄꯣꯛꯄꯤ ꯈꯥꯏꯅꯈꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯕꯕꯤꯇꯥꯅ ꯃꯍꯥꯛ ꯑꯃꯁꯨꯡ ꯃꯅꯥꯎꯅꯨꯄꯥ ꯔꯣꯕꯦꯟ ꯄꯨꯔꯒ ꯃꯄꯥꯝꯗ ꯂꯩꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯃꯄꯥꯝꯗ ꯂꯩꯔꯝꯂꯒ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯄ꯭ꯔꯗꯤꯞ ꯑꯃꯁꯨꯡ ꯔꯣꯕꯦꯟꯕꯨ ꯄꯨꯗꯨꯅ ꯂꯩꯂꯣꯟ ꯕꯥꯏꯐꯩ ꯈꯨꯜꯗ ꯂꯩꯕꯒ ꯂꯣꯏꯅꯅ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯂꯥꯏꯅꯤꯡ ꯂꯧꯈꯤꯕꯅꯤ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕ PIL ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯏꯀꯣꯟ ꯀꯣꯟꯕ ꯋꯥꯌꯦꯜ ꯃꯃꯥꯡ ꯊꯥꯒꯤ 22ꯗ ꯆꯤꯐ ꯖꯁꯇꯤꯁ N ꯁꯨꯟꯗꯔ ꯑꯃꯁꯨꯡ ꯖꯁꯇꯤꯁ A ꯕꯤꯃꯣꯜꯒꯤ ꯕꯦꯟꯆꯅ ꯂꯧꯈꯠꯇꯨꯅ ꯈꯟꯅꯔꯛꯄꯗ PIL ꯑꯁꯤꯒꯤ ꯔꯦꯁꯄꯣꯟꯗꯦꯟꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ NIAꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯄ ꯀꯥꯎꯟꯁꯤꯜꯅ ꯀꯦꯁ ꯑꯁꯤꯒꯤ ꯑꯦꯛꯁꯟ ꯇꯦꯀꯟ ꯔꯤꯄꯣꯔꯠ ꯀꯣꯔꯠꯇ ꯁꯕꯃꯤꯠ ꯇꯧꯔꯛꯄ ꯉꯝꯅꯕꯒꯤꯗꯃꯛ ꯃꯇꯝ ꯈꯔ ꯁꯥꯡꯅ ꯄꯤꯕꯤꯌꯨ ꯍꯥꯏꯖꯔꯛꯄꯗ ꯀꯣꯔꯠꯅꯁꯨ ꯑꯌꯥꯕ ꯄꯤꯔꯗꯨꯅ ꯃꯊꯪ ꯊꯥꯒꯤ 23ꯗ NIAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯦꯁ ꯑꯁꯤꯒꯤ ꯑꯦꯛꯁꯟ ꯇꯦꯀꯟ ꯔꯤꯄꯣꯔꯠ ꯀꯣꯔꯠꯇ ꯁꯕꯃꯤꯠ ꯇꯧꯔꯛꯅꯕ ꯗꯤꯔꯦꯛꯁꯟ ꯄꯤꯈꯤꯕꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯕ ꯋꯥꯌꯦꯜ ꯅꯨꯃꯤꯠ ꯑꯁꯤꯗ ꯆꯠꯊꯒꯅꯤ ꯍꯥꯏꯈꯤꯕꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯄ꯭ꯔꯗꯤꯞ ꯑꯃꯁꯨꯡ ꯑꯌꯤꯡꯕꯤ ꯁꯦꯟꯖꯝ ꯆꯤꯔꯥꯡꯗ ꯂꯩꯇꯦ ꯍꯥꯏꯅ ꯆꯅꯨꯔꯥ ꯃꯔꯨꯞꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯅꯥꯒꯥ ꯃꯤꯆꯝ 3 ꯐꯥꯔꯒ ꯍꯥꯠꯄꯒꯤ ꯃꯇꯥꯡꯗ NIAꯅ ꯂꯧꯈꯠꯄ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯅ ꯉꯔꯥꯡ ꯑꯌꯨꯛ ꯂꯩꯂꯣꯟ ꯕꯥꯏꯐꯩ ꯀꯨꯀꯤ ꯈꯨꯜꯗꯒꯤ NIAꯅ ꯄꯨꯂꯤꯁ ꯑꯃꯁꯨꯡ CRPFꯀ ꯈꯨꯠꯁꯝꯅꯗꯨꯅ ꯆꯠꯊꯕ ꯑꯣꯄꯔꯦꯁꯟꯗ ꯐꯥꯒꯠꯈꯤꯕ ꯄ꯭ꯔꯗꯤꯞ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯌꯤꯡꯕꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤ ꯁꯦꯟꯖꯝ ꯆꯤꯔꯥꯡꯗ ꯁꯨꯛꯂꯩ ꯂꯩꯇꯦ ꯍꯥꯏꯅ ꯆꯤꯔꯥꯡ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯁꯦꯟꯖꯝ ꯆꯤꯔꯥꯡ ꯀꯧꯅꯨ ꯂꯩꯃ ꯆꯅꯨꯔꯥ ꯃꯔꯨꯞꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯩꯈꯥꯝ ꯑꯣꯡꯕꯤ ꯑꯃ꯭ꯔꯥꯕꯇꯤꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯩꯈꯣꯏ ꯃꯁꯦꯜ ꯅꯨꯡꯁꯤꯅꯗꯅꯕ ꯀꯅꯥꯒꯨꯝꯕ ꯀꯥꯡꯂꯨꯞ ꯈꯔꯅ ꯑꯇꯝꯅꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯁꯦꯟꯖꯝ ꯆꯤꯔꯥꯡꯗꯒꯤꯅꯤ ꯍꯥꯏꯖꯤꯜꯂꯛꯄ ꯃꯥꯜꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯄꯅꯤ ꯍꯥꯏꯕ ꯃꯔꯤ ꯄꯨꯂꯤꯁꯅ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ ꯆꯍꯤ ꯅꯧꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯕꯨ ꯀꯣꯏꯕꯅꯤ ꯍꯥꯏꯅ ꯄꯨꯔꯒ ꯊꯥꯡꯒꯗ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯄꯨꯁꯤꯜꯂꯒ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯈꯤ ꯍꯥꯏꯕ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯆꯍꯤ ꯅꯧꯔꯤꯕ ꯅꯨꯄꯥ ꯃꯆꯥ 3 ꯄꯨꯂꯤꯁꯅ ꯂꯧꯈꯠꯈ꯭ꯔꯦ ꯃꯤꯑꯣꯏ ꯑꯃꯅ ꯐꯥꯒꯠꯈ꯭ꯔꯦ
ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯎꯒꯤ ꯂꯩꯈꯨꯟꯁꯤꯡꯅ ꯍꯥꯏ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯑꯣꯏ ꯃꯔꯤ ꯂꯧꯈꯠꯈ꯭ꯔꯦ ꯂꯧꯈꯠꯈꯤꯕ ꯃꯔꯤꯒꯤ ꯃꯅꯨꯡꯗ ꯑꯍꯨꯝꯅ ꯑꯉꯥꯡꯅꯤ ꯑꯃꯗꯤ ꯑꯇꯣꯞꯄ ꯑꯗꯨꯅ ꯋꯥꯡꯖꯤꯡ ꯍꯣꯗꯥꯝꯕ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯍꯧꯖꯤꯛꯅ ꯄꯣꯔꯣꯝꯄꯥꯠ ꯄꯣꯡ ꯂꯝꯕꯤꯗ ꯂꯩꯕ ꯐꯥꯔꯃꯥꯁꯤ ꯑꯃꯗ ꯁꯦꯜꯁꯃꯦꯟ ꯑꯣꯏꯕ ꯂꯥꯏꯁ꯭ꯔꯝ ꯔꯣꯛꯀꯤ ꯆꯍꯤ 12 ꯑꯄꯣꯛꯄ ꯅꯤꯡꯊꯦꯝ ꯀꯧꯕ ꯑꯃꯅꯤ ꯃꯈꯣꯏ ꯃꯔꯤ ꯀꯦꯁ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯉꯔꯥꯡ ꯑꯌꯨꯛ ꯃꯁꯥ ꯃꯁꯥꯒꯤ ꯂꯩꯐꯝꯗꯒꯤ ꯄꯨꯂꯤꯁꯅ ꯂꯧꯈꯠꯈꯤꯕꯅꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯚꯤꯛꯇꯤꯝꯁꯤꯡ ꯑꯗꯨꯁꯨ ꯆꯍꯤ ꯅꯧꯔꯤꯕ ꯅꯨꯄꯤꯃꯆꯥ ꯉꯥꯛꯇꯅꯤ ꯑꯃꯅ ꯆꯍꯤ 19 ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯑꯃꯅ ꯆꯍꯤ 15 ꯈꯛꯇ ꯉꯥꯏꯔꯤ ꯍꯥꯏꯔꯤ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯁꯤꯅ ꯍꯥꯏ ꯖꯨꯂꯥꯏ 9ꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯂꯥꯏꯁ꯭ꯔꯝ ꯔꯣꯛꯀꯤꯅ ꯑꯇꯣꯞꯄꯆꯍꯤ ꯅꯧꯔꯤꯕ ꯅꯨꯄꯥꯃꯆꯥ ꯑꯍꯨꯝ ꯑꯗꯨꯒ ꯄꯨꯟꯅ ꯀꯥꯡꯈꯣꯡ ꯃꯔꯤ ꯄꯥꯟꯕ ꯒꯥꯔꯤ ꯑꯃꯗ ꯚꯤꯛꯇꯤꯝ ꯑꯅꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃ ꯂꯧꯈꯠꯂꯒ ꯂꯥꯛꯂꯕ ꯃꯇꯨꯡ ꯈꯨꯔꯥꯏ ꯑꯦꯔꯤꯌꯥꯗ ꯆꯠꯂꯕ ꯇꯨꯡꯗ ꯑꯇꯣꯞꯄ ꯚꯤꯛꯇꯤꯝ ꯑꯗꯨꯁꯨ ꯂꯧꯈꯠꯈꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯊꯥꯡꯒ ꯇꯝꯅ ꯆꯠꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯊꯥꯡꯒ ꯆꯠꯄꯒꯤ ꯂꯝꯕꯤꯗ ꯌꯨ ꯍꯩ ꯃꯍꯤ ꯑꯃꯁꯨꯡ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯂꯩꯔꯕ ꯃꯇꯨꯡꯗ ꯊꯧꯗꯣꯛ ꯑꯗꯨꯗ ꯌꯥꯎꯕ ꯆꯍꯤ ꯅꯧꯔꯤꯕ ꯊꯥꯡꯒꯗꯒꯤ ꯅꯨꯄꯥꯃꯆꯥ ꯑꯃꯒꯤ ꯌꯨꯝꯗ ꯆꯠꯈꯤ ꯌꯨꯝꯕꯨ ꯑꯣꯏꯔꯤꯕ ꯅꯨꯄꯥꯃꯆꯥ ꯑꯗꯨꯒꯤ ꯏꯃꯨꯡ ꯄꯣꯡ ꯂꯝꯕꯤꯗ ꯑꯁꯥꯟꯕ ꯌꯨꯝꯗ ꯂꯩꯈꯤꯕꯅ ꯌꯨꯝ ꯑꯗꯨ ꯁꯣ ꯂꯣꯜꯂꯒ ꯃꯤ ꯑꯃꯠꯇ ꯂꯩꯇꯕꯅꯤ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕ ꯅꯨꯄꯤꯃꯆꯥ ꯑꯅꯤ ꯑꯗꯨ ꯑꯦꯛꯌꯨꯁꯅꯤ ꯍꯥꯏꯔꯤꯕ ꯔꯣꯀꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀ ꯂꯣꯏꯅꯔꯤꯕ ꯆꯍꯤ ꯅꯧꯔꯤꯕ ꯅꯨꯄꯥꯃꯆꯥ ꯑꯍꯨꯝ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯍꯩ ꯃꯍꯤ ꯄꯤꯊꯛꯈꯤ ꯍꯥꯏꯔꯤ ꯍꯩ ꯃꯍꯤ ꯑꯗꯨ ꯊꯛꯂꯨꯕꯗꯒꯤ ꯃꯈꯣꯏ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯑꯌꯨꯛ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯚꯤꯛꯇꯤꯝꯁꯤꯡ ꯑꯗꯨ ꯃꯁꯥꯗ ꯐꯤ ꯑꯃꯠꯇ ꯊꯣꯡꯗꯅ ꯗꯕꯜ ꯕꯦꯗ ꯑꯃꯗ ꯅꯤꯄꯥꯁꯤꯡ ꯑꯗꯨꯒ ꯇꯨꯝꯂꯝꯈꯤ ꯍꯥꯏꯔꯤ ꯃꯈꯣꯏ ꯊꯥꯡꯒꯗꯒꯤ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕ ꯅꯨꯄꯤꯃꯆꯥꯁꯤꯡ ꯑꯗꯨ ꯀꯣꯡꯄꯥꯜ ꯀꯣꯡꯈꯥꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯦꯀꯥꯇ꯭ꯔꯦ ꯂꯝꯄꯥꯛ ꯃꯅꯥꯛꯇ ꯑꯦꯛꯌꯨꯁ ꯑꯃꯁꯨꯡ ꯅꯨꯄꯤꯃꯆꯥꯁꯤꯡ ꯑꯗꯨꯅ ꯊꯝꯂꯝꯈꯤ ꯇꯨꯡꯗ ꯚꯤꯛꯇꯤꯝ ꯑꯅꯤ ꯑꯗꯨꯒꯤ ꯏꯃꯨꯡꯗꯒꯤ ꯑꯃꯒꯤ ꯌꯨꯝꯗ ꯅꯨꯄꯤꯃꯆꯥ ꯑꯅꯤ ꯑꯗꯨ ꯂꯥꯛꯈꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯚꯤꯛꯇꯤꯝ ꯑꯅꯤ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯄꯨꯂꯤꯁꯇ ꯅꯍꯥꯟ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯔꯤꯄꯣꯔꯠ ꯇꯧꯈꯤ ꯑꯃꯗꯤ ꯑꯦꯛꯌꯨꯁꯅꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯃꯁꯨꯡ ꯆꯍꯤ ꯅꯧꯔꯤꯕ ꯅꯨꯄꯥꯃꯆꯥ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯍꯤ ꯅꯧꯔꯤꯕ ꯅꯨꯄꯤꯃꯆꯥ ꯑꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯈꯤꯕꯒꯤꯗꯃꯛ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯅꯕ ꯋꯥꯀꯠꯈꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯑꯦꯛꯌꯨꯁꯅꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯐꯥꯒꯠꯄꯒ ꯂꯣꯏꯅꯅ ꯆꯍꯤ ꯅꯧꯔꯤꯕ ꯅꯨꯄꯤꯃꯆꯥ ꯑꯍꯨꯝ ꯑꯗꯨ ꯉꯔꯥꯡ ꯑꯌꯨꯛ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯇꯤꯝꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝꯗꯒꯤ ꯂꯧꯈꯠꯈꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯕꯤꯁꯅꯨꯄꯨꯔ ꯋꯨꯃꯦꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ FIR ꯑꯃ ꯂꯧꯈꯠꯈ꯭ꯔꯦ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯕ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯅꯕ ꯑꯃꯁꯨꯡ ꯃꯊꯧ ꯇꯥꯕ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯆꯤꯡꯈꯩ ꯈꯨꯂꯦꯟꯗ ꯃꯣꯗꯤꯖꯤꯒꯤ ꯖꯜ ꯖꯤꯕꯟ ꯃꯤꯁꯟ ꯒꯨꯔꯨꯡ ꯆꯠꯂꯝꯂꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯨꯟꯖꯥꯁꯤꯡꯅ ꯄꯥꯏꯞꯀꯤ ꯏꯁꯤꯡ ꯊꯛꯄ ꯐꯪꯂꯝꯗ꯭ꯔꯦ ꯀꯨꯝꯖꯥ 2009ꯗ PHEDꯅ ꯍꯦꯟ ꯄꯝ ꯑꯃ ꯍꯨꯠꯇꯨꯅ ꯁꯤꯖꯤꯟꯅꯔꯛꯂꯕꯁꯨ ꯆꯤꯞ ꯏꯟꯖꯤꯅꯤꯌꯥꯔꯅꯗꯤ ꯈꯨꯜ ꯑꯁꯤ ꯈꯪꯂꯝꯗ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ JJM 2.0ꯒꯤ ꯊꯥꯒꯠꯄꯗꯁꯨ ꯆꯤꯊꯍꯧꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯦ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯂꯣꯀꯦꯜ MLA ꯇꯥꯟꯅꯗꯨꯅ ꯇꯨꯡ ꯀꯣꯏꯅ ꯆꯠꯅꯕ ꯌꯥꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯗ ꯍꯥꯞꯆꯤꯟꯅꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯂꯒꯅꯤ ꯍꯥꯏꯅ ꯆꯤꯞ ꯏꯟꯖꯤꯅꯤꯌꯥꯔꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯂꯩꯕꯥꯛꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯂꯥꯛꯂꯤꯕ ꯀꯨꯝꯖꯥ 2028 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯊꯛꯅꯕ ꯑꯐꯕ ꯏꯁꯤꯡ ꯐꯪꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯅ ꯅꯤꯡꯇꯝꯕ ꯐꯪꯈꯤꯕ ꯅꯨꯃꯤꯠ ꯑꯣꯒꯁꯠ 15 ꯂꯧꯗꯨꯅ ꯀꯨꯝꯖꯥ 2019ꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯍꯧꯗꯣꯛꯈꯤꯕ ꯖꯜ ꯖꯤꯕꯟ ꯃꯤꯁꯟ JJMꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯏꯝꯐꯥꯜꯗꯒꯤ ꯁꯨꯞꯅꯇꯒꯤ ꯀꯤꯂꯣꯃꯤꯇꯔ 19 ꯂꯣꯝꯗꯃꯛ ꯂꯥꯞꯅ ꯂꯩꯔꯤꯕ ꯂꯝꯂꯥꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯆꯤꯡꯈꯩ ꯈꯨꯂꯦꯟꯗꯗꯤ ꯒꯨꯔꯨꯡ ꯆꯠꯂꯝꯂꯦ ꯅꯣꯡꯃꯒꯤ ꯍꯤꯡꯅꯕ ꯄꯨꯟꯁꯤꯗ ꯇꯉꯥꯏ ꯐꯗꯅ ꯆꯪꯂꯤꯕ ꯊꯛꯅꯕ ꯏꯁꯤꯡ ꯐꯥꯎꯕ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯥꯏꯞꯀꯤ ꯈꯨꯠꯊꯥꯡꯗ ꯂꯥꯛꯄ ꯏꯁꯤꯡ ꯊꯛꯄ ꯐꯪꯂꯝꯗꯕꯒꯤ ꯃꯊꯛꯇ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯂꯩꯉꯥꯛꯀꯤ ꯃꯍꯩꯁꯪ ꯆꯠꯊꯣꯛ ꯆꯠꯁꯤन ꯇꯧꯔꯤꯕ ꯂꯝꯕꯤꯒꯤ ꯐꯤꯕꯝ ꯐꯥꯎꯕ ꯆꯥꯡꯗꯝꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯪꯂꯝꯗ꯭ꯔꯤꯕꯁꯤ ꯈꯨꯜ ꯑꯁꯤꯅ ꯁꯨꯞꯅꯇꯒꯤ ꯈꯨꯟꯖꯥ 100 ꯈꯨꯟꯗꯥꯕ ꯑꯄꯤꯛꯄ ꯈꯨꯜ ꯑꯣꯏꯕꯗꯒꯤꯔ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯊꯣꯔꯛꯂꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯤꯁꯟ ꯑꯁꯤ ꯍꯧꯗꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯨꯝꯊꯣꯡ ꯀ꯭ꯔꯣꯔ 3.23ꯗ ꯊꯛꯅꯕ ꯏꯁꯤꯡ ꯐꯪꯍꯜꯂꯝꯕꯅꯤ ꯃꯤꯁꯟ ꯑꯁꯤꯒꯤ ꯃꯈꯥꯗꯅ ꯌꯨꯝꯊꯣꯡ ꯀ꯭ꯔꯣꯔ 15.8ꯗ ꯏꯁꯤꯡ ꯐꯪꯍꯟꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯆꯥꯗ 81ꯗ ꯊꯛꯅꯕ ꯑꯐꯕ ꯏꯁꯤꯡ ꯄꯤꯕ ꯉꯝꯂꯦ ꯍꯥꯏꯅ ꯖꯜ ꯖꯤꯕꯟ ꯃꯤꯁꯟꯒꯤ ꯃꯤꯅꯤꯁꯇꯔ CR ꯄꯇꯦꯜꯅ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ ꯃꯤꯁꯟ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ 1.0ꯒꯤ ꯃꯇꯝ ꯂꯣꯏꯈꯤꯕꯗꯒꯤ ꯍꯧꯖꯤꯛ JJM 2.0ꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯏꯈꯠꯂꯛꯂꯕ ꯐꯥꯎꯕꯗ ꯆꯤꯡꯈꯩ ꯈꯨꯂꯦꯟ ꯌꯧꯔꯝꯗꯕꯅ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯀꯔꯝꯕ ꯃꯇꯝꯗ ꯄꯥꯏꯞꯀꯤ ꯏꯁꯤꯡ ꯊꯛꯄ ꯐꯪꯒꯗꯒꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯥꯏꯞꯀꯤ ꯏꯁꯤꯡ ꯊꯛꯄ ꯐꯪꯗ꯭ꯔꯦ ꯍꯥꯏꯕꯗꯒꯤ ꯍꯛꯊꯦꯡꯅꯅ ꯆꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯉꯁꯤꯗꯒꯤꯅ ꯆꯍꯤ 15 ꯔꯣꯝꯒꯤ ꯃꯃꯥꯡ ꯀꯨꯝꯖꯥ 2009ꯗ ꯂꯩꯉꯥꯛꯀꯤ PHEDꯅ
ꯇ꯭ꯌꯨꯕꯋꯦꯜ ꯑꯃ ꯍꯨꯠꯇꯨꯅ ꯍꯦꯟꯄꯝ ꯑꯃ ꯄꯥꯟꯕꯤꯔꯝꯕ ꯈꯛ ꯅꯠꯇꯅ ꯊꯛꯅꯕ ꯏꯁꯤꯡꯒꯤ ꯐꯪꯐꯝ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯂꯩꯈꯤꯕ MLAꯁꯤꯡ ꯑꯃꯁꯨꯡ ꯍꯧꯖꯤꯛ ꯂꯩꯔꯤꯕꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯁꯪꯁꯤꯡꯗ ꯑꯏꯕ ꯆꯦꯔꯣꯜ ꯐꯥꯎꯕ ꯏꯔꯝꯕ ꯊꯦꯡꯅꯔꯛꯇ꯭ꯔꯦ ꯍꯥꯏꯔꯤ꯫ Manipur Tribal Development Corporation की Employees Association na Chairman Nemsa Kipgen unanaba Kangpokpi Guwahati amasung Delhi da chatkadra tolopsu phangdaba tha 12 shure haina phongdorakhrei। Manipur lengaki Tribal Affairs and Hills ki makhada masak naiba work agency ama oirakliba Manipur Tribal Development Corporation Limited MTDCL की Employees Association na tongan ba demand sing mari lenaba authority da taksiladuna jangsin kiba wakat khongjang da cooperation asigi matau tarakpa thabak thoram singi damak chairman oiribi deputy chief minister Nemsa Kipgen unanaba ki damak cooperation asigi employees sing Kangpokpi Guwahati natraga Delhi da chatkadra haiba wahang hanglakhiba galunana employees sing mamang tha June phawbada tolop phanglaktaba tha 12 shure hana pawmising da phongdokre ngarang lamphel pata leiba cooperation asigi employees sing na sanction kiba wakat khongjang da employees association ki general secretary mayang lambam Jagat Chandra na pawmising da hai employees sing na mayak narakliba khudong sadaba singi matang da mamang thagi tarane thoi da cooperation asigi apunda staff singi mifam ama pangthok tuna warep khara lauke warep sing adugi matung ina thabakta onthokpina ba governor chief minister amasung chief secretary da ei beserol pidana tak sinjake serol adu da cooperation asigi chairman oibiribi deputy chief minister bu staff amana file process ki natraga welfare gi matang da wari sanane go matamda paw phauna ba communicate tawba ngamdre maramasina cooperation aside employees na phangba ngamjagada ba chairman ama sindokpiyo haike demana sikakta natana lenga na cooperation asida lupa crore amagi senfam grant in at oina pirakliba se kakthatpigano amsong masig mathak lupa crore ani suna papiyo cooperation asigi atopa maphamda anoba subsidiary office hangba yaroi amsong mamang tha phawbada phangdriba tha 12 gi tolop pithokpiyo haike employees sing ki demand sing asilenga ki maikaidagi tabiraktabadagi nahan staff sing ki mifam ama pangthoktuna khongjang sanction bagaloinana matam kaktana pen down strike sanction ba hore haike Australia da Modi hanbi khro haina laurakre hare leiba ahum ki khongsat ki manung chana PM Modi na Australia da thabak tawduna leiba India ki miyoi sing da wangang bada anti immigrant protester amana Modi da chinthiba wahai kya sijinaduna Modi hanbi khro Australia da India macha amata pamjadre amasong migrants sing na aikhoibu wahal habana chingba wafam kya phongdoktuna akanamo ongda khongjang sangsalakhrei Melbourne gi Marvel Stadium da PM Modi na wangalinge da kholaw lawduna khongjang sangsalakhiba miyoi adu Australia gi police na khudakta phaduna puthoki haide Myanmar ki pro-democracy revolution mapangal sontharakle haide democracy lusingbi Aung San Suu Kyi na lusingba miyamna khanba lenga kumja 2021 da military na ku tawduna intu khraba matung lenga paisin khraba matung da Myanmar da pro-democracy revolution gi ihau hauduna lakhibane pro-democracy revolution chahi manga phajilaklaba asida lenga ki mayokta lan hauriba singna asukpa jungle da matang koina leblakhibaga loinana ihawosi noma ki mapangal sontharakle haide pro democracy people's defense force pdf ki masak maming takthuk taba section commander amana Sagaing the Labor Secret Training Base dagi ihawasi matam sama sa tharakpuna mapangal sontharakle haike lengaki mayak the land hauriba singna ihawasi da sahi kaya saruk yakhibaga loinana ihawasi mai pakadra natraga pak loidawribara haibagi singna bu phaurakle haina sahi kulumdoi suraba masamaming takthok taba PDF ki lanmi amana phongdorakhe